이진아 어흠. क्या शो में 아이나 한데. अन्य को मखा सिंह क्लास क्या करता हूँ मखा इनाउपी याई मदना क्लास 8 तमी अदुगा तुम बदना क्लास 5 तमी सारी कोई ही ना उस सब्जेक्ट के साई ख्वाई हाइना से हिस्ट्री का सोशियोलॉजी का अदुगा तो खरा ही ना वाले सब्जेक्ट में कमाल मैनेज होगे अतोपा वाली सब्जेक्ट दे हाना हिना लिबे सब्जेक्ट दे एकदम मोइदे दम यामना फोकस पीदे दम ngамने खले दुबो कितम हाइना बा वाता सब्जेक्ट सिंग दे मोइदे दे हेना फोकस याम बता दे कई नोदि मोइदे दि कितम distraction कितम याम तो बन को पोय बनेना मोइदे दे हेना दम फोकस तो साउंड ट्यूशन तम बेरती हारे को अदुबो पोजीशन लोगे है तारे ट्यूशन से तंगाई फदे ना खंडी ब्रा पोजीशन सागी कैपेबिलिटी ने लेना खंजे ओके मुझे अदु सागी हॉबी जी के ना सागी ये लाइक पावा तो भी देते बा तो प्लेटी ओके अदुगा सागी लानी से थिंग नंग मता मा हाइबो काय दे स्टडी जी मिनेस तो बेगे सा साला अदुमक्किदे अखोय स्कूल थागत सेना हाय जी हॉस्टल दुदा सरोइना बन तौर मक्सु लान तौर मक्सु नोइदी स्टडी जे काइबे यादे खोपे यादे ना पुंग 13 छुट्टी थारे ना पुंग 10 मखाय दा जुम तुमन यादा 13 दे हे थेंगा मोता मोइना दुम संगिदना खोपिदना दुबलाई तो दुम माइ वजन हाइदो अदुमक्ना पुलिस आई सिमक्नो इबनी मोइना चै खोतना इबास कापीदना लाइक का तो को पसमाना हाइबिरपदगी आइसी थांबि लोगो नमने तुम होरेबा मैरोइ सिंग को तुगी पोजीशन लेके हक तारगे करी तमाइ फदब संगे खंडी कितन खमजमो पोजीशन लेके हारला जे अहाम मक्ता इसा थाजब इसागी कैपेबिलिटी जी थाजब म चंगी इसा तंदब खोतबा हजिकी दे कोई दम 11 12 का 11 12 ना अतई छात्र जिंजो लाइक पाबजे दम हयंग पागे दुगी दम हाइनाबी दम लेबने हयंग हारजे ट्वेल्थ दा बदन खागे हयंग हारजे लेते हयंग हारजे एग्जाम लेत्रबने दुना हयंग हाइबगी थबकसे थादो ngasi देति ngasi हजिक पुंजिंग सिदागे लाइक पाबा होबिनो थैंक यू आर्ट्स की टॉपर दारेदना मणिपुर की टॉपर दारेदना को सी एक्सपेक्ट तौबरा हाने एक्सपेक्ट तौबरा दो कमाय तौबरो हदे सी टॉपर ओइरकनी कायना इसानागा आई एम 90 प्लस पोके तुम थमने दो फर्स्ट पोजीशन की भाव से मंगदो निंगे पछन नामना सरप्राइजिंग ओइ सरप्राइजिंग वाहन एक्सपेक्ट तौदो याम वांग खंगे एक्सपेक्ट तौदो 90 प्लस से तुम मै थाजे दो फर्स्ट पोजीशन मुक्ति हाउ जे हाम दे इसान ने नुम खंनिंग बने अदु दे जे ngai ngam से फोन ऑफ तौर नै गे दु मान बिना कॉल दौरे फर्स्ट सारे खोले नंग दो दौर गे थाजे न मु वेबसाइट संग गे येंगे दुकान तारे खोले न ममा बॉय दे जो आइ थाजे दे मंगला ताइ हजि कोइ मंगने मान खाता जे दिउ दे दि कम खाले दिउदा तंगे फाबा दुका सादा चोक्थबा तुनिंगनबा अदुमदि याम फावे क्लास मतमदबो क्लास ना यामनगिदना सादा दुम उइनिंबा फावे जाजिंग ना आजि उइदना दुम लेने दुम चेको हाना जिसे दुम चेबने तुमबो फंगमनदा दुरजो नुंदांग क्लास हला कांदा मु आइगी कादा चंग कांदा मु डिवेंस अस मसाइ ओजाना ताव लेना ताहौदब जिंग मु डिविजन चललगा मु ngамदबि यादे तुनिंगमक्सु आई फ्यूचर की दमकता इमा इपान होप्थेंगो जांग होप्थम एक्सपेक्टेशन तोइबे ngамनबगि दमकता आई मोय साथन रिजम द माइ पाहनबि दमकता आई तुमजे खांगजु खांगा ची तुम कोनजरपने क्लास 10 से का तमकपनो क्लास 10 अखोई स्कूल सेक्रेट हार्ट Secret तमे अदुगा सिदना पीसी क्या मुसलकपगे दे कम 10 दा 90.5 पीसी चक ओके पोजीशन दिगा मा पोजीशन नौदेबा अदा 12 दा पोजीशन राखो सिदे हम नुगाय ममांग दा 10 दा जदम 10 दा जाउत 12 दा जदम 90 प्लस फंगदि नगे दु वाखन दे होप ता फर्स्ट पोजीशन दा जदम सरप्राइजिंग अदो सोंग स्टडी दा लाइबा मणिपुर की लॉ एंड ऑर्डर की सिचुएशन अदुदगी ऑनगोइंग वायलेंस इन सोंग स्टडी दा काम काइबनो अदुदगी करी अवाबा लेखिगे अदु सिंगल बेटा पे कोइना
ꯁ꯭ꯀꯨꯜ ꯑꯩꯅ ꯍꯦꯛ 10 ꯄꯩꯈꯥ ꯂꯣꯏꯔꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯥꯟꯁꯦ ꯇꯧꯕ ꯍꯧꯔꯦ ꯁꯤꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜꯒꯤ ꯄꯟꯊꯕ ꯀꯩꯀꯥꯁꯨ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯛꯑꯀꯥꯟꯗ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯦꯞꯄꯨꯔ ꯑꯃꯨꯛ ꯍꯧꯕ ꯑꯃꯨꯛ ꯂꯦꯞꯄ ꯑꯃꯨꯛ ꯍꯧꯕ ꯑꯃꯨꯛ ꯂꯦꯞꯄ ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗꯅ ꯕꯟ ꯃꯌꯥꯝ ꯇꯧꯕꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇꯣ ꯅꯤꯡꯊꯤꯖꯅ ꯔꯤꯒꯨꯂꯔꯂꯤ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯌꯥꯝꯕꯅ ꯑꯗꯩ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯁꯤꯂꯦꯕꯁꯐꯥꯎ ꯐꯖꯅ ꯀꯚꯔ ꯇꯧꯕ ꯉꯝꯗꯕꯒꯤ ꯇꯟꯖꯥ ꯑꯃꯐꯥꯎ ꯌꯥꯎꯁꯜꯂꯛꯈꯤ ꯑꯩꯈꯣꯏꯒꯤ 11 ꯀ꯭ꯂꯥꯁ 11ꯒꯤꯗ ꯑꯗꯨ ꯂꯥꯟꯁꯦ ꯈꯤꯇꯪ ꯊꯨꯅ ꯍꯦꯟꯅ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯦꯟꯅ ꯃꯣꯏꯒꯤ ꯁ꯭ꯇꯗꯤꯗ ꯐꯣꯀꯁ ꯇꯧꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ ꯁꯣꯝꯒꯤ ꯑꯦꯝ ꯑꯣꯐ ꯂꯥꯏꯐꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯔꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯈꯜꯂꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯝ ꯑꯣꯐ ꯂꯥꯏꯐꯁꯦ ꯑꯦꯛꯖꯥꯝ ꯑꯆꯧꯕ UPSCꯗ ꯕꯕꯥꯗ ꯑꯃꯨꯛꯀ ꯍꯪꯖꯒꯅꯤ ꯀꯔꯤꯁꯦ ꯀꯃꯥꯏꯅ ꯏꯆꯥꯅꯨꯄꯤꯁꯤ ꯀꯔꯤ ꯇꯧꯕꯗ ꯀꯃꯥꯏꯅ ꯁꯦꯝꯃꯛꯄꯅꯣ ꯀꯃꯥꯏ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯇꯨꯏꯁꯟ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯑꯁꯤꯗꯒꯤ ꯁꯤꯒꯨꯝꯕ ꯈꯔ ꯇꯨꯏꯁꯟꯒꯨꯝꯕꯗꯤ ꯀꯩꯁꯨ ꯗꯥꯏꯔꯦꯛ ꯇꯧꯗ꯭ꯔꯦ ꯃꯥꯁꯤ 12 ꯃꯣꯏ ꯀꯩꯅꯣꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯍꯦꯛ ꯃꯥ 11ꯗ ꯂꯩꯔꯕꯅꯤ나 ꯃꯣꯏꯅ ꯀꯦꯌꯔ ꯂꯣꯏꯗꯅ ꯐꯥꯔꯤꯕ ꯑꯗꯨꯝ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯇꯧꯕꯒꯤ ꯑꯦꯛꯁꯇ꯭ꯔꯥꯁꯨ ꯂꯩꯇ ꯃꯣꯏꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯋꯦ ꯁꯦꯝꯕꯗꯒꯤꯁꯨ ꯐꯖꯅ ꯏꯀꯦ ꯁ꯭ꯀꯨꯜꯕꯨ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯍꯥꯟꯅꯗ ꯑꯗꯨꯝ ꯇꯨꯏꯁꯟꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩ ꯕꯕꯥ ꯂꯩꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯏꯁꯥ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯏ 10ꯗꯁꯨ ꯖꯁ ꯃꯥꯒꯤ ꯔꯤꯚꯤꯖꯟ ꯀꯣꯔꯁ ꯑꯃ ꯊꯥ ꯑꯃ ꯑꯗꯨ ꯈꯛꯇꯪ ꯇꯧꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯨꯏꯁꯟꯒꯤ ꯍꯦꯕꯤꯠꯁꯤꯃꯗꯤ ꯑꯩꯅꯁꯨ ꯇꯁꯦꯡꯅꯁꯨ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯁꯤꯅ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯇꯣꯞꯄ ꯐꯣꯀꯁꯇ ꯆꯠꯂꯒ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯉꯝꯗꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯁꯣꯛꯄ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩꯅꯣ ꯇꯧꯕ ꯁꯤꯗ ꯏꯆꯥꯅ ꯃꯥꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨꯗ ꯐꯪꯉꯛꯄ ꯃꯥꯔꯛꯇꯣ ꯑꯗꯨ ꯑꯩ ꯄꯦꯟꯊꯣꯛꯆꯒꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯅꯦꯠꯇ ꯑꯗꯨꯝ ꯌꯦꯡꯉ ꯂꯩ ꯃꯣꯏꯒ 3:30 ꯑꯗꯨꯗ ꯍꯥꯏꯗꯣꯛꯀꯅꯦꯅ ꯇꯧꯕꯗꯨꯗ ꯑꯗꯣ ꯅꯦꯠꯇ ꯇꯧꯕꯗ ꯑꯗꯨꯝ ꯀꯔꯤ ꯔꯤꯖꯜ ꯇꯨ ꯗꯤꯀ꯭ꯂꯦꯌꯔ ꯁꯨꯝ ꯑꯗꯨꯝ ꯇꯧꯔ ꯌꯦꯡ ꯂꯩꯕꯁꯦ ꯁꯨꯝ ꯌꯦꯡꯉꯩꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯩꯅꯣꯗꯒꯤ ꯃꯃꯥꯒꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯍꯟꯅꯗꯨ ꯐꯥꯁ ꯇꯥꯔꯦ ꯍꯥꯏꯕꯗ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔ ꯑꯩꯁꯨ ꯊꯕꯛꯇꯤ ꯑꯆꯧꯕꯅ ꯆꯠꯂꯒꯁꯨ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯥꯔꯛꯇꯣ ꯌꯦꯡꯅꯤꯡꯕꯒꯤ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯍꯔꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯃꯝꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯅ ꯑꯣꯏꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯅ ꯐꯪꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯒꯤ ꯃꯥ ꯅꯤꯡꯖꯔꯝꯕꯗꯣ ꯁꯤꯃꯗꯤ ꯈꯔꯗꯤ ꯊꯨꯡꯖꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯔ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯕꯤꯂꯤꯇꯤꯁꯤ ꯑꯗꯨꯝ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯁꯤꯡꯗ ꯑꯗꯨꯝ ꯀꯨꯏꯅ ꯀꯔꯤ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅꯒ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯁꯤ ꯈꯜꯂꯨꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯔꯦꯡꯃꯛꯇꯤ ꯆꯠꯂꯛꯄ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯁꯤ ꯀꯩꯅꯣ ꯇꯣꯞꯄꯔꯃꯛꯀꯗꯤ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯄꯩꯈꯥꯁꯤꯗꯤ ꯖꯁ ꯑꯣꯐ ꯂꯛ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯈꯛꯇꯪ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯉꯥꯛꯀꯤ ꯗꯥꯎ ꯀꯩꯅꯣ ꯏꯕꯗ ꯈꯤꯇꯪ ꯁꯣꯏꯕꯁꯨ ꯌꯥꯎꯋꯤ ꯑꯃ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯌꯥ ꯃꯥ 90+ꯄꯨꯗꯤ ꯑꯗꯨꯝ 90% ꯈꯔ ꯍꯦꯟꯕꯗꯤ ꯐꯪꯀꯅꯤ ꯑꯗꯨꯕꯨꯗꯤ ꯊꯥꯖꯕ ꯂꯩꯕ ꯑꯗꯨꯒ ꯑꯗꯨ ꯔꯦꯡ ꯌꯥꯎꯔꯁꯨ ꯐꯔ ꯌꯥꯎꯔ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯗꯨꯝꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯕꯃꯛꯇꯤ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯗꯦ ꯑꯗꯨꯃꯗꯤ ꯕꯕꯥꯁꯦ ꯑꯗꯣ ꯀꯔꯤ ꯊꯕꯛꯀꯨꯝꯕ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯋꯨꯃꯦꯟ ꯏꯟꯀꯝ ꯖꯦꯅꯦꯔꯦꯁꯟ ꯁꯦꯟꯇꯔ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯩꯅ ꯃꯦꯅꯦꯖꯔ ꯑꯣꯏꯔ ꯂꯩꯖꯩ ꯕꯕꯥꯁꯦ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯒꯦ ꯏꯆꯥꯅꯨꯄꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄꯅꯤ ꯇꯥꯕꯁꯤꯗ ꯀꯅꯥꯅꯒ ꯄꯥꯎꯁꯦ ꯕ꯭ꯔꯦꯛ ꯇꯧꯔꯛꯏ ꯀꯃꯥꯏꯅꯒ ꯇꯧꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯦꯕ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯨꯕ ꯑꯗ ꯁꯤ ꯂꯧꯔꯨꯕꯅꯦꯕ ꯑꯗꯨꯗ ꯑꯩꯁꯨ 90+ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯐꯪꯈꯤꯕꯅꯤ나 ꯑꯗꯨꯗꯒꯤ ꯄꯪꯍꯦꯟ ꯍꯦꯜꯂꯣꯏꯗ꯭ꯔꯅ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯝꯂꯥꯛꯀꯅꯤ ꯍꯔꯥꯎꯕ ꯀꯩꯕ ꯃꯤꯇꯩ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤ ꯌꯣꯛꯂꯛꯄꯗ ꯀꯔꯤ ꯁꯨꯝ ꯑꯋꯥꯕ ꯂꯩꯈꯤꯕ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯔꯣ ꯄꯥꯕꯗ ꯀꯔꯤ ꯇꯧꯕꯗ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯁ꯭ꯇꯣꯔꯤ ꯈꯔ ꯑꯗꯨꯃꯛꯇꯤ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯤꯗꯤ ꯅꯣꯔꯃꯦꯜꯅꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤꯅꯀꯣ ꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯏ
ꯍꯦꯟꯅ ꯈꯪꯗꯦ ꯋꯥꯔꯒ ꯍꯣꯠꯅꯔꯛꯇꯣꯏꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯃꯛꯇ ꯑꯣꯏꯔꯁꯨ ꯋꯥꯔꯒ ꯔꯤꯖꯜꯗꯣ ꯐꯪꯉꯛꯇꯣꯏꯅꯤ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯋꯥꯕꯗꯨꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯖꯜꯇꯣ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯩꯅ ꯁꯤꯗꯤ ꯑꯋꯥꯕ ꯑꯣꯏꯅ ꯂꯧꯔꯨꯗꯦ ꯃꯥꯒꯤ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯍꯥꯏꯗꯤ ꯇꯦꯟꯗ ꯑꯩꯅ ꯈꯪꯈ꯭ꯔꯦꯕ ꯃꯥ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯔꯒ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏ.ꯀꯦ. ꯁ꯭ꯀꯨꯜꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯣ ꯌꯨꯝꯗ ꯇꯦꯟ ꯊꯥꯕꯗ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯍꯣꯠꯅꯕꯁꯤꯅ ꯑꯩꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯦꯜꯂꯦꯕ ꯀꯩꯅꯣꯗꯤ ꯁꯣꯝꯗꯗꯤ ꯂꯩꯀꯥꯏ ꯀꯩꯀꯩ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯂꯩꯀꯣ ꯂꯥꯏꯔꯤꯛꯇ ꯐꯣꯀꯁ ꯇꯧꯔꯒꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤꯕꯁꯤꯗꯤ ꯍꯣꯁꯇꯦꯜꯗꯨꯗ ꯄꯨꯔꯥ ꯃꯣꯏꯅ ꯄꯨꯔꯥ ꯁꯦꯝꯕꯤꯈꯤꯕ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯅ ꯍꯦꯟꯅ ꯄꯦꯜꯂꯦ ꯃꯥꯛꯄꯨꯗꯤ ꯈꯔ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯣ ꯐꯥꯔꯁꯃꯛꯇꯤ ꯁꯨꯃꯥꯏꯅ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯗꯤ ꯀꯔꯤꯗ ꯍꯣꯠꯅꯕꯤꯔꯤꯒꯦ ꯌꯥꯏꯄꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯦꯗꯦꯠꯇ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯖꯔꯦ